Kuki militants singna tattana landapham oiriba Imphal West District ki Koutruk Khulda State Amasung Central Force singna Akanba Maongda Ngak senbagi thabak paikhatpa Houkhre hiramasi matangda SKTV News ge kanna pawdom mamal pizari Lisingani kunumdagi me ohumdagi tholiba irang asida Kuki militants singna apama matamda tattana landapham oiriba Imphal West District ke Lamsang Police Station konba Koutruk Khulda misi mina kaya thokraba matung ngarangdagi hona khul asida Central Amasung State Force ki masing yamlaba personnel singna ngak senbagi thabak paikhatpa Houkhre hana lairamba BSF ki mahuta CRPF ka loinana IRB ki masing yamlaba personnel singna Koutruk makha amasung singlekaida phibam semduna khul amadi khunja sing ngak senbagi thabak paikhatpa Houkhre SKTV News ki timna khul asida haktengna satuna yengsilu bada CRPF ki platoon ani yauna ahum suba IRB ki platoon ani gi apunba personnel singna Akanba Maongda ngak senbagi thabak paikhat ki khongthang asigi manungsana hanana khul ngak pasingna khul asibu ngak senduna mathau toramba mafam sing yauna singa tainaba anakpa mafam singda numidangda patrolling satpa yauna Akanba Maongda khunja sing ngak senbagi thabak paikhat ki masigi mathakta Central Force CRPF ki personnel sing lainaba barrack singsu semgat sagatpagi thabak paikhatpa Houkhre numidangi matamdasu Manipur police ki commando singnasu round satuna khul asigi khunja sing soidangam ba kupna yengsinbagi thabak sathari pusakana tawreisi santi porona bidamukta ayenba thomjan laga khunna sigi ngak ko pasi tawraga magi santi porona bidamukta silakmaniena lawje tamna hanagi mamang nidagi khara taptaraktana tandulai taba tangi khara pore haitare hena mongmarin tanam danta digi khunna sigi ngananaba laiba security state force ro central force ro tawreiba se hena phanugi damukta tawjabdi khale nakalamoromda khulngak liba khunja singnasu hoki pasai lisingani kunumdagi me ohumdagi thokliba irang asida Kuki militant singna tattana landapham oiriba khul asigi mafam khudingda koina satuna ngak senbagi thabak sathaduna lakli masigi manungsana khulngak pasina ahi nungthil tumma saba khangdana rotation naina khul asigi mafam saba mafam singda khunja sing amadi khul asibu ngak senbagi thabak sathaduna lakli adumainamak hairiba Central Amasung State Force sing laklabasu makoi kaya yamna saphagadagi haiba wahangdi bakoida leiri maruina khunja singi makedege khul ngak pasingna ngaklabasu State Force na ngaklabasu Central Force na ngaklabasu maruina pamlibadi khunja sing asi tekta kaidina lehenba amadi khul asibu mapung phana ngak senba sini hojik lei phibamja karma phimda la engkhanbi koi moi si leirga su moi Central Force thare handako sibau thara wau ju khoi pende maram di kai khoi last ta khoi da ekta moi Central Force na State Force lei jarga lei khang lei adu khoi ga ana mamang di le na me hoisu lei budi adu orga samoi haisina Central Force thammabani na koi thamdraga di kana khoi lei bu khunma ba khun auto patiki khunma pi ba lakpi ba senau sing mayam akhoi ga combine torga dum leibani khoi balance torga ngakse adubu moina haisina Central Force la aga di Central Force thamlai gi yatraga di State Force lokthokani na haiwa haisi thamba adu khoi je adu erga di khoi State Force lokthokga khoi khunga pasina ta ni ngam khoi na yamna kanna precious tawbadagi last State Force sa lokthok kitena wi tawba last State Force thambilakpani garang ni thambile State Force thambi muta State Force thambiu sin apni pandari si maram di kari wargan moi di State Force di Kuki ta eti yanarakpa yanaraga ta moi khut hande lanjang si manate khoi di simlati khoi khun jibu kanna bi dong tang ngakchabani taidongai ju khoi Kuki gi panggar janga ngasi bawda etek toruba leite lakliba wafum de khul asi tamna drone bombing sathai haibage asoba wathok leikibagulena Kuki militant singna kaplakpa nongmai maruna panbadage mapamda laksabi mauna hamasu leikidabagi thoudok yauna khul asiga naknana maningthangba singlomdagi kaplakpa nongmai maru amadi bomb kyana khul asida tatana misi mina amadi awaba kya piriba asi matam punamaki oina kokhonbiu amadi khunja singbu saphana thambiu haiba wafum asini irang asigi marakta tasingnamak nongmai kapnaba haktengna khuthoknabagi sang hantharagle haitargasu Manipur gi maruina lojing loya da leiriba mafam sing asida karama matamda Kuki khulai paibisina landaragade haibagi mipai thawaiba dudi mafam khudimakta leiri masiga samanana Koutruk ki mafam asidasu adumak miyam si limit khudingi tawdaba yadaba sinpham mayamasu pang targasu misam praja sing asi karma mikupta karamba thodok thokadage haiba mipai baduma poknari leiriba phibam asida aikhoi khulai pairaga kayam kuina security force na aduga ahinungtil khaidana khulsi nga aga dumak leigedoribano siguma phibam asi kyam kuina thamgadoribano haiba
wahang amadi adumak hojik khunja singda leiri lengakna akaknaba kari thabak lokhalakanda irang si loisilakanda miyam se nena tana le hengadorige haibasi ngasing adumak wahang oiduna leiri wahang asi lengak tudumak hangli haibitare hiramasi matangda video journalist hemjit lolina SKTV damak Koutruk tagi paudam jariba